ꯊꯝꯖꯔꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯉꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯏꯊꯣꯏꯁꯦ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯋꯥꯁꯣꯝꯇ ꯉꯥꯡꯉꯛꯇꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯁ꯭ꯇꯣꯔ ꯑꯃꯈꯛ ꯁꯪꯒꯥꯖꯕꯅꯦ ꯑꯦꯗ꯭ꯔꯦꯁꯁꯤꯅ ꯅꯣꯡꯃꯩꯕꯨꯡ ꯔꯣꯗ near SN Diagnostic Center ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯁꯪꯒꯥꯖꯕꯅꯦ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯊꯣꯏꯗ ꯋꯥ ꯈꯔ ꯍꯪꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯕꯅꯤ ꯏꯊꯣꯏ ꯗꯨꯀꯥꯟꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯁꯇꯔꯁꯤꯅ ꯍꯥꯏꯔꯛꯀꯅꯤꯅ ꯈꯜꯂꯝꯒꯅꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯥꯏꯒ꯭ꯔꯣ ꯃꯌꯥꯝꯗ ꯂꯩꯕ ꯂꯥꯛꯑꯣꯅ ꯆꯦꯗꯣꯅꯥꯒꯤ ꯁ꯭ꯇꯣꯔꯁꯤꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯒ ꯐꯖꯕ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯐꯤ ꯐꯅꯦꯛ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯂꯥꯛꯄꯤꯌꯣ ꯑꯃꯨꯛꯇꯪ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯌꯦꯡꯉꯒ ꯈꯪꯕꯤꯔꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯒꯤ ꯐꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯌꯥꯝ ꯐꯖꯩ ꯈꯜꯂꯤꯁꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯐꯖꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯅꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣꯅ ꯃꯌꯥꯝꯗ ꯍꯣꯏ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯊꯣꯏ ꯌꯧꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯣꯏꯒꯤ ꯃꯃꯥ ꯑꯩꯒꯤꯁꯨ ꯃꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯑꯣꯏꯅꯥꯝ ꯃꯁꯦꯟꯅꯤꯅ ꯃꯃꯥꯁꯨ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯇꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯉꯁꯤꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯒꯦꯁꯠ मादी लम से सांगना लाकपने मुंबई लाकपने मैं आमदा इंट्रोड्यूस तौगे मलाइका अरोरा मलाइका अरोरा लाइरे देशदा ओके फागी तौबनी दा चित्रा मैं आमने हेना खंगे समझी सलोन की दा चित्रा अदगी सोमदा कोई रिमा लाइरे रिमा हाय बुंगो नंगना डिस्टर्ब तौरे हंदो हाय मैम से लामे दाब एनर्जी सु लामे मथंग मथंग मैम लामे अदो हजे रिफ्रेशमेंट की टाइमिंग दुने हजे ओरिसे दो मैम लेंसन बिरो मैम की अपाम्बा खनबियु अदगी आई हानिंगाई लेट्रे हाइबम खंग्रे अदुकी मतिक हरावी मैम लाकपियु